Ngasigi oiba tongan-tonganba collection khara miyam da khudol tamjage lengakna tampakan naknariba Kangsup Seru Reserve Forest ta sugi kem ahum thamnaba thorang tawrokliba asi khudakta lepu hairi tampak lamga tainana amasung nangnana leiriba Kangsup Seru Reserve Forest area da kuki jogi su tawnariba militant group singi designated kem ahum thamnaba lengakna thorang tawrokliba asi khudakta leptuna handokadabani haina Rural United Club Organization gi president Ningthaujam Basanta Kumarna phongdorakhre marakchana video asibu mieng tabiriba punamakpu taramna okchabaga loinana ikai khumna butchari lengangna lokholakliba thorang asigi mayokta ngasi phayeng kaichelda organization asigi Impal West Women Wing sinduna phayengi miyam amadi wakong bamon yairong haukchong okram khundong amadi Kangsup Serugi khulgi miyam thoraktuna wakat khongjang sangsenki khongjang asiga mari leinana organization asigi president M Basanta Kumarna phongdokhibada mamang thagi taraga tarukta Union Home Minister Amit Shah na kuki jo militant singi su kem taret mitei singi khulsingdagi athapachingi mafam kharada hongjelhannaba khangan khraba matungda Home Ministry na tharakpa official singna sugi designated kem ahumbu Kangsup Seru Reserve Forest area gi mafamda thamgani haina thorang torokpani thorang asi lenga ki mekeidagi khudakta handokadabani aduga sugi designated kem thamgani haiduna harau chelda sagalliba Sports University gi mathakta leiba kuki khulyauna Kotlen taba lambi gi ngaprum singjindasu kem ahum thamnanaba Assam Rifles na amadi sugi militant singna yengsilambaga loinana kem sanaba thabak pakhalakliba ase mitei amadi nagagi khulsinga yamna naknana leiba mafam oibana hairiba mafamsing asida sugi designated campsing thamba yaroi haiki loinana mafamsing asida sugi designated campsing thambidanaba governor dasu aiba chirol ama pisilagani karigumba miyamgi apambagi mayokta mafamsing asida sugi campsing thamnaklabadi miyamgi makeidagi akanba ihok sangsilakani hairaduna mamang chahida pangthokhiba Manipur Legislative Assembly gi mifamda lengaki makeidagi sugi militant singna ground rules sing thugairi haiduna Manipur lengakna sugi khuyek pinabadagi handokhibada natna makata na su extension tawdanaba warip laukrabani haina su phongdokhi ngasi changsinkhiba wakat khongjangda saruk yakhiba aku thangal na hai Imphal Kangsup Tamelong Road asi hablong phawba yawgadoribani hairiba lambi paring asida kanamatna ayat apan pirakpa yaroi thangal phurukki miyoi sing lakh ani ahum yawba natte subnatagi lising marfudagi maudra phawdani piklabasu saurabasu thangal phuruppu usittaba yaroi siba tarabasu iramdamda sigani haina akanba wafam phongdokhi ngasigi khongjangda saruk yakiba singna kuki jo militant singa tawnabasu makatana extension tawbiganu Reserve Forest manungda designated camp thamba yaroi highway manakta camp sing thamganu amasong mitei amadi nagagi khulsinga naknana sugi camp sing thamba yaroi haina iba placard sing paikibaga loinana kholau oinasu laukhi hairi makatana khurkhulgi mandap yumpham relief camp coordinator na chaithangi haiba wahaudagi IDP sing relief camp sing thadoktuna DC office mamangda ahing yarektuna khongjang sangsenkhre hairi May 2023 dagi haurakhiba Kanglup Masel gi lan maram oiraduna Kangpokpi district ki Sapar Mainadagi lanjelaktuna khurkhulgi mandap yumpham relief camp da changjapam laurakliba IDP singda camp asibu senariba coordinator na phajadaba wahiwata sizinaduna chaithangi haibagi wahaudagi khoishaunaraba IDP sing relief camp adu thadoklamlaga makhoibu masagi mayumda halanbiro haiduna nupi angang yauna miyoi kayana Imphal West ki Deputy Commissioner gi office mamangda ahing yarektuna khongjang sangsen khre relief camp asidagi thoraktuna khongjang sangsin gi basingi manungda imung kunthani thoigi miyoi chamaga kunthana saruk yakhi Thogdo asiga mari leinana malenganba kauba IDP amana phongdorakpada thorakliba kangluk irang asina maram oiduna lanjenarakpadagi awa ana kaya khangduna relief camp da chahi ani hena lairaklabani adubu IDP singda onchinduna tabada nungaitaba wahiwata kaya ngangsaklakpa asi leibakthibani asigumba phibamda leigadaba oirabadi aikoi relief camp asida makatana leibagi mathau tadre maram asina aikoibu ishagi yumda hanjinjaragi haiduna camp tagi thoraktuna khongjang sangsinbani haiki camp asigi IDP singna ngarang numidang pung 3 makairom tarakpadagi thoraktuna khongjang ase changsilakibani serak asida ngasi ayuk DC gi official singna IDP sing asiga unaduna wari sanakraba matungda wathok asigi waroisin athuba matamda puraklagani haibagi thajaba pirakle hairi lenga ki mekeidagi su sahi ani hena relief camp da sangjapam laurakliba IDP singi damak khanbiduna miyoibigi minungsiga loinana makhoibu masa masagi yum inkholda hanjinanaba hona biyo haiki karigumba lenga ki mekeidagi hairiba thabak ase pekhalaktrabadi IDP singna makhal kayagi khongjang sing lenga ki mayokta changsilakpa yai haiki
Maka Jatarakpada Nungtil Pausigi Chifongama Oriba Kangla Paugi Editor Lokacharaga Tamzage India government na Manipurda PR series oina Tamzilakiba Manipur na India gi Pibanung da Tindringaida Chahicha Kaya Maning Tamba Ningthopan Balebak Oiraki Manipur na Maning Tamba Lebak Ama Oirakiba Chahi Lising Mga Henbagi Puwari Lady Adubu Aka Akum Nai Lengaklon ki Khongsata Amuk Maning Tamba Mangba Amuk Maning Tamba Hanjinbagi Khongsat ki Manung Channa ing 1949 da Manipur bu India gi Pibanung da Namtin Tinki Maning Tamba Lebak Manipur na India gi Pibanung da Tinkraba Matung Lebak Asigi Hantaba Thaki Union Territory gi Thakta Leraki Masi 1957 ta Manipur Territorial Council Act 1958 ki Matung ina Part C State ki Mahut Union Territory on ki bani ing 1963 da Territorial Council bu Assembly olaki Territorial Assembly gi Anisuba Election 1960 ki February 1920 Pangthoki Chahi Asigi March 20 da Mairembam Koireng na Chief Minister Oiba Council of Minister Wasak Lauki Adubu Koireng na minority ta aduna longjam thambawna 1967 ki October 13 dagi October 15 phawba numit 12 khakta Chief Minister oi Chahi asigi October 15 dagi February 19 phawba President rule thamki India government na state asida ihan hanba President rule thambani ing 1970 gi August 12 da ihan hanba oina maraibak nungsibagi numit Patriotic Day thoram pangthoki ani suba President rule October 16 dagi March 20 ing 1972 phawba thamki loinana ing 1972 gi February 18 da Manipur statehood phangbaga loinana BK Nehru na governor oiki ahum suba PR 1973 gi March 19 dagi March ahum 1974 phawba thamki ing 1975 ki June 25 ta India pumbada emergency thamki state asida PR lengak mathang thamlakibagi maka tarakpa oina 1992 ki January 3 tagi PR thamki ing 1993 ki December 19 gi numidang pung 8 dagi 3 chuba PR thamki loinana 2001 da Radha Binod Koijamna February 15 dagi May 19 phawba Chief Minister oiki adubu June 2 dagi PR thamlaki India government na makhoi ki lengaklon gi thawai pangbada khudongsa na bokhonaduna state asida PR thamjinbagi khongthang singi manung channa BJP gi N Birena luchingba lengaki manung haukiba chahi 2023 gi May 3 dagi chinko ki zona terrorist singa separate administration demand ka mari lainana landarakibagi wathok ka mari lainana Chief Minister na chaliba chahi adugi February 8 da resign tawkibadagi tha asimaki tang 19 da state asida 13 rak suba President rule gi chaitheng miyam na hojiksu mayoknari mainland India da matam gi lengakna sugli pairakiba tongan ba political party gi luchingba singna state asida series oina PR thamjinbagi thongseng leptana chathari ba asi miyambu nungmai chingdol da hagot kangkhat pangamdana ba namduna thamna dictator gi thausilni haibada haiman bathoklaroi center amasung state anigi lengaklon gi suglil pairiba singna state asida matam gi tholakpa miyam gi issue bu oiro political gi crisis lairakpa matamda matam chana democratically warisin purangna ba honabagi mahutta central government na PR thambagi thongseng chatharakpadagi miyam gi mapamda pendaba amadi langtaknaba wahang lairakli India gi luchingba singna Manipur gi miyamda akhaba miyeng na yenglibagi maram karigino Manipur bu India gi phibanungda namtin tinsilan khraba matung leba asigi mapung phaba citizen oina yengba ngamdriba asigi hidden agenda ama leirabra haiba asne India government na Manipur da president rule thamningba matamda hekta thamjinbagi thawng asi center na state asigi miyambu lumna laudabagi thawng ni hari makatana barak turel da hida purakpa lupa kor humbudra taruk longke heroin amasong methamphetamine tablet Phare hari Assam Rifles na Manipur Police amasong chairperson na chingba forcing kusham na duna illegal oiba maongda drug putok pusin tawba amasong yonba singi mayokta lokhalakpa akanba thabak singi makha tarakpada Jiribam district ki manung chanba barak turen marilda hi da haptuna purakhiba lupa kor mudra taruklong ki mamal oigadaba heroin amasong methamphetamine tablet lising yankai Phare hari combined team na faraba heroin ching adu tongan ba sapon cap chatrukka taraga tarukta haplaga purakibani hari team asina kaknaba pawma phangbadagi Jiribam amasong Prizol district ki manung chanba Chaudhary khal amasong Sabom phai khul anigi marakta cheliba barak turel marilda hi da tongduna patrolling chatpada chingningai oiba moongda hi ama thengnabadagi lepna bahairubada hi asibu holakiba mei adu nanthokuna chenaba honaki adumoinamak combined team na mei adu higa konana pharaba matungda thibu humbagi thabak chathabada yamlaba drugs sing ase recover toba ngamkibani hari drugs sing asiga konana Assam gi Silchar dagi mei amasu Phare hairaduna ngarang
फारिबा ड्रग्सing asi haukiba numit kharnigi manungda khwaidagi yamna drug phabagi thaudokni hairi police control room na ngasi nimidang thorokhiba chirolamanadi ड्रग्सing asi ngarang phabani hairaduna assamgi silchardagi pharaba miyai adugi mameng nihir roy chahi kunga taruk kawi silchargi rangi kharigi kanakpur patu dagi ni hairi mangondagi fakraba brown sugar sing adu kilogram 10.096 oiraga tablet sing aduna kilogram 5.280 ni hairi marakthana iduning tawhairiba pes asina phongdokpagi matungina breaking news ngarang date 19 July 2025 Kuki Jo Council KJC na Center BJP High Command ki understanding amagi matung ina Paulilan Haukipu Deputy CM ohenanaba Kuki leader pumbagi meeting Churachandpur da kaukiba adu UKNA na thugai khre hairi KJC gi meeting yawba lakpa Kuki NP Kotu MLA su militants punamak lambi dagi hankhre su da yawdaba UKNA na Paulilan Haukipta akanba warning pi khre UKNA gi warning thawaidana meeting yawba laklagadi arakpa Kuki leader pumba hingna mayum hanba ngamaloi haina threaten tawki ngasi thokliba mitai Kuki lanasi Paulilan Haukipna Deputy CM oiba pambadagi thokibani haina su maral siri hairi maka satharakpada social media express hairiba page asigi video post amakhaktang lokotcharaga thamjige MG Avenue da leiba underground hairiba hotel asida Nupa-Nupi yuthaklaga DJ Touramba thengnabadagi apunba Manipur Emasing amadi Fidam gi thongwising na pharaba matung city police ta sinnakre hairi hairiba restaurant asi matam chupagi thingzilagani hairi Makasa tarakpada nungtil pause ki chifong ama oiriba pauning kholgi editorial lokotcharaga thamjage pangang dangang ba si khantha ningi hari chaliba tha asigi kunga mathoi dagi haugadoriba parliament ki nungzumi pama sida putokadaba tongan ba bill singi manungda Manipur da hojik salairiba PR tha taruk sangdokna ba union lengakna semsa bagi paulairi charak asida ngarang wangkhai kongba lesam lekai gi ima angobi community hall da pangthokiba Balance Prosperity Resilience Plan BPRP Convergence mela haudokpagi thoramda saruk yaba lakiba Kitrikau ACG MLA Nurul Hassan lakliba Agasta manungda miyamgi miyut na semba lengang ama laklagani haina phongdokhi MLA haiba se miyamgi miyut oiriba singna ngangthokiba haidokiba wafam yamna daita lei haidokiba wafam ngakna chatpa MLA amatta hojik phawbagi oina udri haiba yai hojikki oirakliba phibam asida karamna Manipurda miyamgi miyutna semba lengang ama lehenba ngamgani haiba si aruba wafam ama oiri Manipurda popular government ama leitaba haiba se miyamgi yai fathaurang tawbada asuki matik thintana lairi Manipurda kundaminariba yelomi phurup kuntraga manga ase yamna nungchi chanana ingtapna leijarambadu ngasidi oidre ikhang he khangaudana Kuki Jo narco terrorist singna makhoigi tonganba administration taladuna mitai haiba phurup asida atamdana landarakchuna miyoi kaya hatpa madi yum kai kaya amasung mai thadoktuna tanthorakpadagi miyoi kaya hojik pawwa relief camp kaya da changjapam lauduna lairi Manipurda hojik miyamna thengnariba asi awaba ngaktani lambi amata chatpa yadre masisu India government ki home ministry gi mekaidagi national highway sing yauna maru oiba lambi sauna hangadabani haiduna sangeng tawkhre madusu maipakidre hojik PR lairabasu MLA singdi hingliba MLA singna public function kaya da oisu oiroidabada miyam gi lenga ama semlaklagani haiduna matam thaduna ngang sakpa asi tabada nungaitaba ama phaunare aduna daita leiba MLA singna pangang ngangba asi khara khan tharaga ngangan ningi hairi